Jiri lambida sakhangdaba khulai paibagi ani suba sarkar ama leire tax pidabagi cement puba tata truck manga nongmai kapsinduna chalhankhidre. Numit ani thokpagi warigum khwai nungjeng pibana numit ama tena kapthakibagum Manipurda su sarkar ani thoktuna leibaga chap manare. Masigi senglabo khudam haibabu Manipurgi chingi lam kharada sakhangdaba nongmai paiba singi sarkar ama leiduna makoina tongning ba ain yadaba thabak sing torokpada Manipur sarkarna karisu tawba ngamdabagi phibamda leire. Ngasisu Imphal Jiri lambi paringda sakti leina operate tawriba khulai paiba khutpu amana cement puduna lakpa tata truck manga nongmoina kapsinduna landaduna chalhankhidre. Pausi asina phangba paugi matuginadi ngase ayuk pung nipan rom taba matamda silchardagi cement puduna lakpa tata truck manga da sakhangdaba khulai paiba khutpu amana nongmai kapsinduna landa sinki nongmai kapsin bagi thawdo adu Jiribam lomdagi kilometer mari makhairom laklaga leiba new Kaifundai bazar mayada leiba 400 kV tower manakta thokibani cement puba tata truck manga aduna mafamadu yorokpa matamda khulai paiba mioi tara rom thoraktuna tata gari adu nongmai chindonda khamki aduga makhoina haiba inde makhoigi tax pi de haiduna tata truck sing adugi thauteng sing amadi gari tayar singda nongmai maru kaya marom kapsinduna landa sinki sakhangdaba khulai paiba sing adu nongmai kapsilamlaba matungda mafamadu thadoktuna khulai thuna satki cement puba truck gari sing adugi tenki singdagi yurakpa thauna lambi da koi tauki Pausi phangmadagi Jiribam police station gi osina lusingba team ama thogdok thokpamda laktuna yengsinbagi thabak chathaki loina namakha tana sakhangdaba sing adugi khongul lina bahonaki nongmai kapsilamba aduda cement puba tata truck mari adudi thauba yaduduna mafam aduda panduna laiki tata truck mari aduga tungda mangda lakpa gari sing adudi mahusagum Imphal romda thorakpa haukhre Thogdosi thokpagi pau hek tabaga Jiribam Road Motors Transport Union gi Vice President amadi Joint Secretary anina thogdok thokom da satuna hakthengnani yengsinki loinana police ta pau piduna awa taraba driver amadi handyman singi mateng pangki panduna leiramba gari sing tek ta kaidana Imphal thoganki Panba yabadi haukiba April 8 tagi hauna National Highway 37 Imphal Jiribam lambi gi nungba manakta sakhangdaba khulai paiba singna lambi asida chaliba gari singdagi namduna sel khaiba amuk haugrabani lambi asida mal puduna chaliba driver kharana phongdorokpagi matungina aina yadaba khulai paiba mioi singna nungba oil pump amadi sibilongi mafam singda lambi asida chaliba mal puba gari sing thatlaga gari amamamdagi lupa lising amaga chamga namduna lawre ahanba gari aduda lupa chamga lawrambadagi lupa lising ama lawba horakpani sakhangdaba khulai paiba singna chatharliba namduna Sel lawbagi thabak asi lambi paring asi ngak senaba security personnel matik chana leitabadagini ayamba matamda makoina taliba sel gi demand asi pidrabadi gari driver amadi handleman nongmai sindon da tamthina phubagi thabak phawba yam toina sathai hairi atop pawmana Jiribam da hangdokliba COVID-19 screening booth staff amata leitre COVID test tawdana mioi kya silsarom dagi Jiribam da leptana sangsilakpada mipaiba poknare Handak numit kharani gi mamangda Manipur COVID-19 positive oiba mioi gi masing nongbu gi hengal liba si yenglaga Manipur sarkar na laisat sidiki ngak thokna wala khalak pa sekin thorang gi manung sanna COVID-19 negative oiba gi report pai daba mapanda gi lakpa mioi amata Manipur da sanglakpa April 19 dagi athingba thamkre adubu Manipur gi ani suba gateway oiriba Jiribam da Assam lom dagi laikha gi lambi da sanglakpa mioi sing COVID-19 test tawdana sanghalakle masina Jiribam yauna Manipur da COVID-19 laisat khongjel yangna sandorkna bagi maram ama oire hairi Pausi asigi paumina ngasi Jiribam gi thongkhongda Jiribam District Hospital gi makhada hangdokliba COVID-19 screening booth adugi phibam hakthengnani yengsinki adubu screening booth asida medical department gi mari leinaba staff amata leiramkhide manak nakpa mafamda leiba miosingna phongdorokpagi matung inadi masida natana nahan makhaisu COVID-19 screening booth asida medical staff amata leite maramaduna Assam gi Silchar romdagi leikha gi lambi da leptana sangliba miosing COVID-19 test tawdana adumak sanghalle hairi Pausina hai hojik Jiribam thongkhongda leiriba foreigners check post asida mapandagi changlakpa miosing ILP pass pibagi thabak tawba staff sing khakta leiri COVID-19 test tawraga changhanbagi thabakti tawdana leiri niyam gi matungina pungkun mari COVID-19 screening booth hangduna mapandagi changlakpa miosing COVID test tawraga negative oire haiba khanglaba matungda changhangadabani lawkhatpam thokpa section thorang asi lawkhatabadagi hojik Assam lomdagi Jiribam da changlakpa miosing free movement tawre Masi ahan boy na Jiribam da COVID-19 laisat asi khongjel yang na sandoraktuna Manipur da su sandorakadra haibagi akiba leire hairi hiramasiga mari leinana pause sina chief medical officer Jiribam ga ngasi wari sanaba matamda phongdorakpadadi Manipur sarkar gi order amagi matungina 15 December da Jiribam thongkhongda hangba COVID-19 screening booth adu mathau tawba lepnaba khangalakpadagi lepki adubu hojik COVID-19 laisat yamna kanna hengalakliba India gi state singdagi leikha gi lambi da Jiribam da sanglakpa tarabadi khudakta ambulance thaduna COVID test tawbagi thabak chathari sarkarna nakhai sengna COVID-19 screening booth pungkun mari hangduna thabak tawgadabani haiba khangalaktabadagi tawpham khangdaduna leibani adubu makha tana Assam lomdagi leikha gi lambi da sanglakpa miosing COVID test tawna thabak paikhatnaba ngasi Jiribam disina chiar lawduna mahak masamak yauna mari leinaba staff singa loinana mifam ama pangthoktuna khana nena khre hairi
पनबा याबदी कोविड-19 स्क्रीनिंग बूथ असी पुंग कुनमरी हांगदुना मपानदगी लाकपा मियोइसिंग कोविड टेस्ट तौनबगी थबक चथनबगी दमकता जिरीबाम डिस्ट्रिक्ट हॉस्पिटल की ओइना हंदक अखनबा कोविड स्टाफ खरा लौबा लैख्रे अदुबु नौना लौखिबा स्टाफ सिंग असी करी करम थबकता सिजनरी हाइबदु खंगदना लैरे हाइरी।